Online Manipur gi nungthilgi pau miyeng tabiriba pumnamangpu thoilai shramna khurumjari ahanbada maruoiba pau Kangpokpidagi Assam Rifle lokthokpa yaroi haina Assam Rifle Commander da memorandum pisinkhre Kangpokpi district tagi kunithoi suba Assam Rifle lokthokpa yaroi haina masing yamlaba Kuki khongjangloy singna Assam Rifle gi Commander da memorandum ama pisinkhre hairiba memorandum aduda authority na Assam Rifle lokthokpa gi firep khudakta handokpiu thokliba kanglup ani gi irang asina maram oiraga Assam Rifle na Imphal area dagi Kuki furup ki miyoi sing lokthorakpada achoba thodang lawki asigumba michang mikhai naidaba amadi lamdam asida santi hanjilaknaba hotnariba Assam Rifle bu mafam adudagi lokthokpa yaroi haiba warol sing memorandum aduda palli aduga mathangi update asina Andhra Pradesh ta pharmaceutical manufacturing plant ama pokhai beda miyoi taraga tare leikidre nifu henbana asok apan nangkhre Andhra Pradesh ki Achutupuram Special Economic Zone da laiba pharmaceutical manufacturing plant ama pokhai rakpadagi company adu thabuk tobu miyoi taraga tare leikidaba loinana miyoi nifu rom henbana asok apan nangkhre hairi leibak tiba thodok asingarang sawrakna pung anigi minute tragam manga rom tarakpa adwai de thokibani maina sakpadagi soklaba miyoi sing adu anak laiba NTR government hospital da pukhatuna laikanaki atopa miyoi khara amana Visakhapatnam da laiba hospital da pukhatuna laikanaki agency dagi phangba pawgi matung ina pharmaceutical manufacturing company adu pokhaiba matamda maikhu chauna thokpana maram oiraga mi kanbagi thabukta chauna akaiba piki haina pawasina makhatari aduga mathangi update asina CNPO amasung Kuki inpi technopalna khuyek pinaduna MOU ama sign tawnakre hairiba MOU si Kuki amasung Naga kulai paiba singna fajinduna thamnariba makoi gi miyoi sing thadoknabada yanakre Kuki amasung Naga gi loop ani asina yana serol khuyek pinakiba asigi matung ina Technopol district ke moridagi Kuki gi village volunteer core committee member amma oiba saikogin baite apokpa rivrel khongam baite ti jangnong village hojik Naga army gi custody de leiriba si aso engam yaudona thokan naba hodnaba amarom da Kuki national army Burma gi custody de fajinduna thamliba Naga army officer ani aso engam yaudona thokan ba haiba asini loinana loop ani na Naga amasung Kuki singi marakta santi oina masin manau oibagi mari thamnaduna leiminaba yanaba thabuk sing paikat minaba haiba wafam sing yauri Makha tarakpa update ta lengak leina nongmai kapsin ba bom pokai hanbagi thodok leptana thorakpa Manipur lengak na lamdam sigi law and order miyam gi punsi amadi lanthum ngak senba ngamdaba haibadu oire Manipur da thokliba chahi amaga tha manga fajilaglaba kanglub ani gi sathiraba lan asi loisinba ngamdana leiringai charak asida sakhangdaba kulai paiba kutpu kaya thoraktuna leibang miyam da senkhai thumkhai gi thabak nongma kangdana chatharakpadagi leibang miyam aduki matik awaba haibadu oire sakhangdaba kulai paiba singi sel gi demand fangnaba hotnabada yum kaya da nongmai kapsinduna amadi bom pokai hanbagi thabak kaya yamna toina chatharagle thawong asina kokta khut haftuna khangba wabagi pandom lomba haibadu yaure asigumba leibak miyam da maning tamna nongmai kapsinduna bom pokai handuna kihanbagi thabak leptana chatharakpa sida Manipur lenga ama ichaw chawna leina karisu tawba ngamdaba haibadu oire matang asida miyamgi mafamdagi lakliba wahangdi Manipur lenga ama ichaw chawna leina karigidamakta sakhangdaba khulai paibani haiba khutpu kaya masing khangdana thoraktuna miyamgi mafamda nongmai amadi bom kapsinduna yamna laina kihan khanganbagi thabak chatha libano Manipur lengangna lamdam sigi law and order miyamgi punsi amadi lanthum ngakpa ngamdana mamingtagi oina leiriba karigino Manipur lengang ki thawong asi miyamna aduki matik pendaba haibadu oire Manipur miyam sininglaga sijau waninglaga wajau lengang loi sing soktraga loire haiba manba thawong asina leibang miyam amasung Manipur lengaka leinariba mari asi nongmagi fataba haibadu ohelaknabagi maram oire sakhangdaba khulai paiba sing haiduna thoragliba sing asi kanano makoina miyamdagi nam haduna nongmai amadi bom kapsinduna senkhai thumkhai chatharagliba asi Manipur lengangna karigidamakta laksinba ngamdribano makoibu kaw thabagum thadoktuna thamliba towningba crime kaya maning tamna chatha halagliba asi karigidamakta lengangna laksinba ngamdribano Manipur lengaki oina state security force matik chana leiri masigi mathakta Manipur police ki intelligence network fail oibadawna asigumba ain kaiba thabak chatharagliba miyoi sing asi kanana sponsor tawbano makoina pariba aina yadaba khusukulai sing asi kadaidagi pusillabano haiba hojik phawba khangdana free thaduna thambagum tawriba asi Manipur lengaki khwaidagi chawba aranbani haroidabagi maram leite lenga ama ichaw chawna leirabadi lengak sasan gi thabak mapung phana pangthoktuna ing tapalamdam ama ohenaba honagadabani sakhangdaba khulai paiba singna towningba ain kaiba thabak kaya tawrakpa matamda mafam matam chana laksinduna ain gi oiba
ꯊꯕꯛ ꯆꯞ ꯆꯥꯅ ꯂꯧꯈꯠꯇꯨꯅ ꯂꯩꯉꯥꯛ ꯂꯩꯔꯤ, ꯁꯥꯁꯟ ꯂꯩꯔꯤ, ꯂꯩꯉꯥꯛ ꯑꯁꯤ ꯔꯨꯜꯁ ꯑꯣꯐ ꯂꯣ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯎꯠꯄ ꯉꯝꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ, ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯊꯧꯅꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯗꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯨꯝ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯃꯗꯨꯅ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯥꯛꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯏꯪ ꯇꯞꯅ ꯑꯀꯤ-ꯑꯈꯪ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯑꯃꯃꯝ ꯑꯣꯏꯍꯟꯅꯕ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯂꯧꯈꯠꯂꯨ꯫